ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯕꯥꯏ ꯕꯥꯏ 2024 ꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯐꯦꯃꯤꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯑꯅꯤꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅꯦ ꯇꯧꯔꯒ ꯆꯥꯏ ꯄꯥꯔꯇꯤ ꯑꯃ ꯇꯧꯒꯦꯅ ꯑꯩ ꯀꯕꯣꯛ ꯃꯨꯔꯤꯒꯤ ꯃꯨꯔꯃꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯃꯨꯔꯤꯅ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯅꯝꯀꯤꯟ ꯃꯨꯔꯃꯨꯔꯥ ꯍꯥꯏꯗꯣ ꯑꯩ ꯁꯦꯝꯃꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯁꯦ ꯀꯕꯣꯛ ꯃꯨꯔꯤꯗꯨꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯋꯥ ꯑꯃ ꯂꯧꯔꯦꯗꯅ ꯑꯗꯨꯒꯅꯦ ꯐꯖꯅ ꯔꯣꯁ ꯇꯧꯕꯤꯔꯅꯤ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯀꯩꯁꯨ ꯌꯥꯝ ꯆꯪꯗꯕꯅꯤ ꯃꯤꯅꯤꯠ 2-3ꯗꯪ ꯆꯪꯕꯅꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯕ ꯔꯦꯁꯤꯄꯤꯅꯤ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯕꯥꯏ ꯕꯥꯏꯒꯤ ꯑꯣꯏꯅꯁꯨ ꯂꯥꯁ ꯚꯤꯗꯤꯑꯣ ꯑꯣꯏꯅꯕ ꯑꯩ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯦꯝꯖꯔꯤꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯃꯩꯗꯤꯅꯦ ꯁ꯭ꯂꯣꯗ ꯑꯩꯈꯣꯏꯒꯤ ꯔꯣꯁ ꯇꯧꯕꯤꯔꯣꯗꯣ ꯃꯈꯣꯟꯁꯨ ꯈꯔ ꯈꯔ ꯂꯥꯛꯑꯕꯅꯦꯗꯣ ꯑꯗꯣ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦꯗ ꯃꯥꯁꯦ ꯐꯖꯅ ꯔꯣꯁ ꯇꯧꯕꯁꯦ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯗ ꯁꯤ ꯄꯥꯎꯗꯔ ꯑꯣꯜꯂꯤꯁꯦ ꯁꯤ ꯌꯥꯔꯕꯅꯦ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯇꯧꯕꯤꯔꯨꯔꯅꯨꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯥꯏഡ് ꯑꯃꯗ ꯊꯝꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯏꯁꯇꯤꯜꯒꯤ ꯈꯥꯡꯁꯤꯃ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯒ ꯊꯥꯎ ꯈꯔ ꯊꯥꯎꯁꯤꯗꯤꯅꯦ ꯑꯆꯥꯊꯥꯎ ꯇꯧꯔꯁꯨ ꯌꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯔꯤꯐꯥꯏꯟꯗ ꯇꯧꯔꯦ ꯈꯤꯇꯪ ꯃꯅꯝ ꯅꯝꯒꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯕꯥꯛ ꯍꯋꯥꯏ ꯈꯔ ꯂꯧꯔꯦꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯥꯁꯨ ꯑꯃꯨꯛ ꯔꯣꯁ ꯇꯧꯕꯤꯔꯦ ꯂꯕꯥꯛ ꯍꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯅꯠꯁ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯍꯥꯞꯄꯤꯕ ꯌꯥꯏ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯑꯣꯏꯅꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯕ ꯑꯃꯅ ꯁꯤꯗ ꯍꯥꯞꯇꯣꯏꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯗꯒꯤ ꯌꯥꯝ ꯆꯥꯅꯕ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯒ ꯌꯥꯝ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯇꯥꯁꯤꯅꯦ ꯐꯖꯅ ꯃꯣꯏꯁꯤꯁꯨ ꯔꯣꯁ ꯇꯧꯕꯤꯔꯣ ꯔꯣꯁ ꯇꯧꯕꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯕꯒꯤ ꯃꯇꯥꯡ ꯐꯥꯎ ꯇꯧꯕꯤꯌꯣꯕꯀꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯀꯥꯕ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯣ ꯍꯣꯔꯦꯟ ꯁꯤꯒꯤ ꯃꯤꯛꯆꯔꯁꯤꯒ ꯆꯥꯃꯤꯟꯅꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯄꯇꯥꯁꯤꯒꯁꯨ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯒ ꯔꯣꯁ ꯇꯧꯃꯤꯟꯅꯔꯦ ꯀꯅꯥꯒꯨꯝꯕꯅ ꯁꯤꯗ ꯃꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯑꯀꯪꯕ ꯑꯉꯥꯡꯕꯗꯣ ꯍꯥꯞꯅꯤꯡꯉꯁꯨ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯕꯖꯥꯔꯗꯒꯗꯤ ꯄꯦꯀꯦꯠꯇ ꯌꯣꯟꯕꯅꯦ ꯌꯥꯝ ꯇꯥꯡꯅ ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝꯁꯦ ꯏꯪꯊꯝꯊꯥꯗ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥ ꯄꯥꯝꯖꯕ ꯑꯩꯒꯨꯝꯕꯒꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯑꯩꯅ ꯁꯤꯗ ꯍꯥꯞꯆꯔꯤꯁꯤꯅꯅꯦ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆꯅꯦ ꯑꯗꯒꯤ ꯃꯆꯨꯅꯦ ꯑꯗꯨꯅꯦ ꯈꯤꯇꯪ ꯔꯣꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯩꯗꯤ ꯂꯩꯊꯕꯤꯌꯨꯀꯣ ꯁꯤ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯀꯥꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯉꯧꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯕꯥꯛ ꯍꯋꯥꯏꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯅꯠꯁꯇꯣ ꯍꯥꯞꯄ ꯌꯥꯏꯌꯦꯗꯣꯀꯣ ꯁꯤꯁꯤꯅꯅꯦ ꯆꯨꯝꯅꯒꯤ ꯊꯨꯝ ꯍꯥꯞꯄ ꯌꯥꯏꯕ ꯑꯗꯣ ꯀꯂꯥ ꯅꯃꯛꯇꯣ ꯑꯗꯨ ꯍꯥꯞꯄꯅꯗꯤ ꯈꯔ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩ ꯀꯂꯥ ꯅꯃꯛ ꯍꯥꯏꯗꯨꯅꯦ ꯍꯥꯞꯄꯤꯁꯦ ꯁꯤꯅ ꯗ꯭ꯔꯥꯏ ꯃꯦꯡꯒꯣ ꯄꯥꯎꯗꯔ ꯍꯥꯏꯅ ꯑꯝꯆꯨꯔ ꯄꯥꯎꯗꯔ ꯍꯥꯏꯅ ꯊꯣꯛꯄꯅꯦ ꯁꯤꯁꯤꯅ ꯁꯤ ꯍꯥꯞꯄꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕ ꯌꯥꯝ ꯍꯦꯜꯍꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯇꯛ ꯌꯥꯛꯇꯛ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯥꯏ ꯔꯣꯁ ꯇꯧꯈꯤꯕ ꯃꯨꯂꯤꯁꯤꯡꯗꯣ ꯑꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯩꯁꯨ ꯂꯩꯊꯕꯤꯔꯣ ꯑꯗꯨꯝ ꯃꯩꯁꯨ ꯃꯨꯠꯊꯠꯄꯤꯔꯣ ꯑꯗꯨꯗꯩ ꯖꯔ ꯀꯥꯁꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯄꯤꯔꯣ mafam amda natradi hena dry oisila kaslakani ba masala khara happanina ado mayam ai is phajana yare akhoi hujik cha lombasu loire aduga cha party torani bai bai gi oina aduga ai sigi mafam sida haidoge haidi hujiki khangdu sum thamadi ma se thonggini ba haidi khangdu asabaduna sum cookki process to chat leigine ba dunane admai taraga isi haidoe masase inghalani aduga minute 5 muk leragane maya phajana chaba hawrani krem krem lawrani aduga khariyam tawradine akhoi likli gokta phajaba amda hapchan biro aduga ne adum kuina chaba yabani thamukwa adumaina sumai chabiro mayam ubada stum khangani hawgadra hawroidra idokwa aduna ai ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯕꯥꯏꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯁꯅꯨ ꯑꯗꯨꯒ ꯑꯩ ꯃꯊꯪꯒꯤ ꯆꯍꯤꯒꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯊꯪꯗꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟ ꯈꯔ ꯆꯤꯟꯕꯗꯒꯤ ꯍꯤꯡꯒꯣꯜꯒꯤ ꯔꯤꯜꯗ ꯍꯥꯞ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜꯒꯤ ꯔꯤꯜꯗꯨꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯊꯥꯕꯅꯦ ꯑꯉꯥꯡ ꯄꯩꯈꯥ ꯃꯌꯥ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯌꯥꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯈꯣꯟꯁꯦ ꯉꯁꯤ ꯂꯤꯛꯒꯤꯗꯤ ꯂꯣꯏ